Manipur ki tongan ba education sector singda thengnariba khudongchadaba sing asi kokhanaba honaba mathau tai lisang sitna khudongchadaba sing asi thengnaba tarabadi lamdam asida yamna mangjaba oihogani haina Coordinating Committee on Disturbance Free Education Zone demand ge Vice Chairman Joy Kumana phongdorakre Wafam asing asi pisumthongda leiba Manipur College ta pangthokkiba tara taret lakshuba Disturbance Free Education Zone demand day ga mari lenana phongdokkibani Thoramasida AMCTA gi President Amadi Coordinating Committee ki Chairman su oriba M Lokendro Singh UARSOM ki President Y L Joy Kuman AMRPSWA ki President Doren Khanganba AMSCO ki Secretary Sograkpam Sumati AIMS ki President Oinam Nikarshan Desam ki President Amadi Coordinating Committee asigi Convener su oriba Mayengbam Somorjit Mitay Amadi Atopa Maru Oiba Mioi Kayana Atoiba Mitunglen Oiki Mahana makha taraduna kumja listingani ani dagi hauraga committee asina Manipur ke education sector singda thengnari ba khudongcha daba kaya asigi matangda khongthang kaya paikhatuna lagli education sector singbu taru tananba amadi maru changba mahiroi sing puthokna ba hona baromda oina punno hona minasi haina su phongdorakhi 2008 gi horaga ekoi hairiba committee asina Manipur gi education sector da tongan makhal gi disturbance pidana mahi masin tambagi lambi asida ayet pakaya piribasi pibiganu hairiba education sector asi yamna taru tananba hena lebak sigi maru changba mahiroi kaya puthokna bo honabada achoba saruk yariba adum education sector asida ayet apan piba targadi khunai asigi tungda lakaduriba mahiroi singda amadi tungda lakaduriba khunai asigi yamna mangjaba oigani haiduna ngasi fawbada koi haiba coordinating committee asina laudun lai ngasi ma akoina pangthok chariba asugumlaba akoigi July gi tang manga asisu akoi hairiba disturbance free zone asigi hogdokhiba numit amani adna hairiba numit asis koina sai khudingi masi palan tawjadana Manipur gi tongan ba education sector singda pidiba disturbance sing asi pibiganu masina sum lisang sina pirak patargadi society asida yamna phajadaba amadi yamna akoina uhaidaba adum society amo erakpa yai marmaduna tongan ba liba iriba ki iramdam gi tongan section la thabak tawbidi ba khudimangna akoigi education sector leba asigi lamdam asigi younglen saru oigidurba education asida akoigi disturbance pibidana afaba tungi maru changba खुनाई नाहरुन सिंह सेंगपदा ख्वाई पुनमंगना मतेंग पांगबियु हाइदुना अखोगी प्रिंट अमरी इलेक्ट्रॉनिक मीडिया की थ्रू दा अखन पाउगेल से पिजरे